Headquarter IGR South na thadorokpa cheron amada Tengnopal District ki manung chanba Saibol Lamlong amadi Laibi Village ki khunja singna nongju tha matamda mafam amadagi amada chatpa matamda thengnariba awaba sing adu khangladuna Operation Sabapna gi manung chana Ranset sabada changba masak sing haribu khunja singda piduna mateng pangkhre hari tha asige kunga da Imphal East ki Nongrenda mafam madugi miyamna maru oina thengnariba isingi awaba sing adu koknanaba Assam Rifles na matam Kyagi mamangdagi satharakpa civic action program gi manung chana liter listing ani gi capacity oiba syntax nipan lamdam adugi miyamda khusinaduna haksang soktaba afaba ising sizinanabagi damakta mateng pangkhre hari tha si kunghumdoi da ukrul amadi Imphal East district ki manung chanba nongada chana amadi Mureida lamdam adugi inkhalakliba naharul singda shana khonababu promote tauba amadi shanaroi singi awat apada mateng pangboina Assam Rifles ki civic action program gi manung chana volleyball football shoes gloves badminton racket shuttlecock amasung indoor masanagi Potlam sing piduna mateng pangkhre hari Assam Rifles na lamdam asigi law and order ngakpagi thabak tawbutanatana lamdam asigi yaiphanaba paikhatpa thabak thoram sing asida lamlai asigi MLA yauna village chief amasung club ke members singna harau tayamba phongdok patanatana thagatpa phongdok pirakhi haina seron aduna hairi